Paushe di yumpham oiba maru iba pau kharab de tawjari. War on drugs khongsangi sarukam oina tongan-tonganba mafam taki police na number 4 phare. Imphal East District Police ki khotpu amana kairang area da sathakiba drive ta heroin number 4 gram Sanipan marfu drama thoi dasmik ahum manga phagat pangam khiba loinana nongma yamadi atai polum ki hasu phagat Manghnkhre. Hirambasi ki matang da district police asigi SP ki office ta pangthokiba paugi mifam amada SP Joge Sandra Ahubisam na phangthokiba da Kairang Singya area dengan si ayuk pung mga makharum tarpa adwaida reda dusa thakibane CDO Imphal East Inspector KS Henry amadi hangang PS Inspector KS pathona lujingba khutpu aduna bi homadu phagat ke makhoi singa dudi MD Imtiaz sahini phugama thoi apokpa MD Manir sahi kontra apokpa MD Gafar Kaira Singya amadi MD Sahid Khan sahini phugama nga apokpa MD Nurdin Kairang Singya thangjam khunawdagene makhoi dagi phagat kiba polam sing adudi heroin number 4 gram Sanipan marfu drama thoi dasmik kontraga manga laptop ama enfer plastic balance cell oina lupa lishing kontra manga satruk kon gari macha ahum swift car ama mobile phone kuntarungne Paraba mioi ahum amadi polam sing adu pawmi sing mamangda puthokna dun SP dusing makhada sathakiba drive pasi war against drug ki sarukamane asigumba samas ki mai koiriba drug lalon basing asi maru phangna muthatpada leibak miyamna police ki mateng pangbiyo haike Nakalam maromda ngarang numidang pung nipan rom tabada Nupi police yauba lilong police nasu Thaupan district ki manung chanba lilong sampru khong mamai dage MD Minhajuddin sahi kunthang nipan surabagi jumda thiba humbagi dabak jadabada heroin gram kungamari phagat Manghnkhre mahak NPS ki makhada case amalokotuna thijin ba Houkhre lilong haurebi turel hanbi upak thong makhada leibi Mistress Sultana sahi kunthang dai surabagi yumdage heroin gram kunmanga Thawbal amasung lilong police ki apun bakutpu amadaso phagat Manghnkhre aire atopa pau amadana petroleum ki bamal hengali basi laingak ne yangsin bibat jomgane hauzik Manipur gi miyamna petroleum ki bamal hengalakpa asina sel thungi phibam da chauna awapa saitheng ama pire ngasi mak petrol ki bamal lupa 94.70 at jawre diesel ki bamal su atia jawre aiba yare masi sahi amani ki mamang da piram ba thau ki bamal dagi cha da sa mai hengalabane hauzik ori ba phibam asida passenger cheliba gari amba diesel thau ngaktan ayambane Imphal City dagi khara lapna leiba miyosina passenger gari tongduna Imphal da lapka matamda gari gi phara wangban awaba ama thengnare punamak asigi mathakta lalol etik tawriba miyosingchu gari bhara wangba maramna pochai ki mamal engkataba yaraktre masina hauzik COVID-19 pandemic ki matamda puthaduna lekhiba sanpam engkat liba miyosingda awaba ama haibadusu oire hauzik miyamna sinariba petroleum ki mamal hengalak lebasi COVID-19 ki lajat thengnabada puthakiba sanpam miyamdagi khomkalaga Mengkatnaba khonabagum ama tawba oi miyamnasu upaidi leitabani na ngamda khonabada awaba amadi oire oirekliba petrol diesel amadi sathong gas ki mamal wangkhalakba asina lairaba miyamda thengnariba awaba se kokhan bahai basi lenga ki tawda yadaba amani haina lawe miyam gi biyukna semba lengak lina miyam gi damak jaifanaba khonaba hai basi lengak pairi basing ki tawfam thopa amani haina lawe awang nongpo ki lamdam singgi manungda Manipurna engine panba gari sinaba masing jamba sing manung challe Gari sing asina nongbada chading tawriba asi yamkhraba senphamne hauzik namit khudingi thaugi mabal hengalakriba asi athuba matamgi manungda hanthanduna miyamgi yaifana palengakda honna birakadra haibadi yengpa tare nagalamaromda tha amagi manungda nongma panba khudingi kaithelgi sintha leptuna sit senglagane Manipur ki Chief Minister Nongthombam Birena khoirambal kaithen buluna na thamnabegidam tha amagi nongma panba numitta kaithelgi sintha lepnaba khangalambaga loina ngasi lamtagi nongma panba Namajing bit asidagi khoirambal kaithen da leiba khoirambal kaithen da lei thaba Slavin kinba amasung sit jengbai thabak Imphal West ki SB Megasun raphangdokre ngasi ki ahanba hodokba adu ima kaithen ki losing basing kedo ki thawmi sing Imphal West ki SB CD Police ki OC IMC ki RO Blomik Manipur ki thawmi sing amasung fire service ki person sing susarga ke ngasi ki thorma du ka mari leidan Imphal West ki SB Megasun raphangdokhe bada Imphal mayunda leiba kaithel asida Manipur gi mafum kya dagi lakpa miyamna thengnariba khudong chadaba asidagi antananaba district sing da aikoina kaithel sing ju senggot jaba yai aike lainga asigi Chief Minister Nongthombam Birena Manipur gi khwaidigi maru oiriba khoiramba kaithel amasung masigi akoibada leiba mafam singbo haksang phana lu nan hanna leinanaba phangthokiba wafam bo sawaladuna Imphal gi punsi kaithel gi imasing amasung workers union punna sinduna ngasi punsi kaithel sintha leptuna sit sangdokre Ponsi kaithen ki presidency S Sumolana phangdokibada matam kuina kaithel phamba yadabadagi andak khara phamba aunarakpa asida kaithel asi luna phamna na pandamda sit sengba ji pangthokpani haikeba loinana
kaithel phamliba amasung pot leiba laklibasing lunanba kaithel ohenbada saruk yabiu haike makha tarakba atop pau amadana Sri Lanka da Burqa System Muthatkadouri Islamic School sing thingjillakkadouri Musalman Nupi singna makoigi dharma gi chanabi amuk oina sindariba Burqa System asi Sri Lanka government muthalagani aduga Loiba aduda leiriba Islamic School lising amarom yenbana thingjillagani aina laukthokre Loiba aduda leiriba masing yamchadaba Muslim community gi mathakta piba akanba saitheng oiragadaba wafam adu Sri Lanka gi Minister for Public Security Sarat Wirsekyaran phangdokhibane Loiba adugi National Security gi miyakta Muslim Nupi singna Burqa System makhada mamagi saruk mapung phana kupsillaga Loibagi chanabi asip apung phana thingnaba khonabada Sri Lanka cabinet ki aba longnabagi damak mangna ngarak irai numitta cherholama Houkhre aina paugi mifam amada phangdokhe Mahakna makhatana haikibada Sri Lanka da ngalingi matam singda Muslim Nupi amadi nauribi Nupimacha singda Burqa sijinaduna satbagi thawung amata uramde haukiba sahi khara asida Burqa sinabagi chak aduki matik hengalakliba asi musalman singda dharma gi mingda satharakba extremism ni aina lawe Maramasina government na Burqa System mafung phana muthanaba akan bathaba paikali aike Buddhism chatpa miyo sina masing yamna leiriba lebak aduda musalman Nupi singna Burqa sinabagi thawung asi kumja lising ani taraga mapanda Islamic militants in Sri Lanka da leiba church amasung hotel kya da bom Pokhaikhre miyoi chani yakhai gi mathakta hatkiba thawdok adugi matung dasu matam khara gi oina athingba thamlurabane Madugi matungda hana Defense Secretary oiramba lepak adugi Godavaya Rajapaksa na Sri Lanka gi awangda sahi kya gi mamangdagi lerakhiba insurgency gi irang takhaituna pumang Manghnkhre matungda Sri Lanka da extremism ka pari leinaba Thabak thawung amata chathaloi aina wasakhraba matungda mahakpo leibak adugi president oina khangebane Wirsekyaran makhatana phangdokhibada Sri Lanka gi National Education Policy gi guideline indana leibak aduda leiriba Islamic School amasung madrasa lising amarum henba adusu mafung phana thingjanarba government gi thorang leire aike maragasi da Ejjat Manghnkhre tabada yamna nuwaitaba thawdok amada Thopa district 10 thage Mafam da sumnatagi masagi sahi nipan khakta ngaribi Nupimacha amapu kihllaga Nupi oibigi ikai khungnaba Manghnkhre haire thawdok asigi matangda police tagi phangba pau amagi matungina thawdok asida senarba mioi adu Thawbal Women's Police na pharaba matungda Thawbal Police Station gi custody da Thmduna wahang pong sadaba Houkhre haire atopa pau amadana bom Pokhaikhre police ani Sokle Myanmar military na protester tarakani thoi Hatkhre Jammu and Kashmir gi Baramulla jila da lalhobasing na grenade langsintuna Pokhaikhre gi thawdok police ani Sokle amana Myanmar da leibak adugi military na protest tarakani thoi kaptana Hatkhre atopa thawdok amadana Jammu Kashmir police na wanted lalhoba mapan gi ming laukthokna makoi gi photo sing jai thokre aroibeda content sing asigi maru iba pau khara asi pau dam jariba Manipur local news YouTube channel amadi Facebook page asidagi yangbiri punamak pathaga sari channel asana tumda kanarabadi subscribe to video version subscribe to bir moloinana like and share to busu kabi gunu punamak pu amakhana thaga sari